कुकी मिलिटेंट सिंह सुगनु तमना कापसिलक बोम अहुम सुगनु खुन यौबंगमदन लमखांग पोखाई ख्रे मसिन थीरग मितई खुलद लाउथरख्रे पावसी ngasi nungthil phongkiba kanglai paki maira pauche dagi lokhotchabane kuki militant singna sugnu da bom amadi nongmai kapsin duna landarak pa numit kharani lepruraba matungda ngarang numidang yasanglak pa pung manga ga minute kunthra rom ta ba matamda bom ani thangna thangna kapsilak pada sugnu gi mitai khulsing yaubangamdana lamkhang da pokhai khre hai re khunja kharana pauche asida phongdorok pagi matungi na de sugnu ga thangna Churachandpur district ki manungsa na lairiba laisan kuki village dagi bom ani adu sugnu gi tangjeng khunjau Khongyam khobuk mitai khul tamna kapsilak bane adubu bom animak hairiba sugnu gi mitai khul asi yaubangamdana sugnu turel wangmada loinamak taduna pokhai khibani haire bom ani asi kapsilak padagi lamkhang da pokhai duna aremba oiduna tokhraba matungda ngarang numidang pung 12 minute nifurom taba matamda dongyang makha lekai da su bom ama kapsilak khe bom adusu sugnu gi mitai khul yaubangamdaduna lamkhang da pokhai duna aremba da mangkhe bom kapsilak paduda khulngak pa khunja sing amade mapam aduda lairiba state security force amade central forcing na khudanduna nongmai kap khiba laite haire khunja singna phongdorok pagi matungi na de ahan boina kuki militant singna mitai khulda bom kap tharak pham oiriba tangjeng khunau maningda leiba leisin kuki khulasida matam kaya gi mamang dage bunker kaya marum saduna kuki militant singi achauba kem ama oiduna leirakhiba ne mapam aduda numidang gi matamda gari sathok chasin tauba loina mak uba phange loina mafam asida kuki militant singna achauba kem oiduna leire haiba central force amade state security force singna khanglabasu ngasi phawba takthokpa ngamdana leirakpane masina maram oiduna kuki militant singna makhata na bom kapsilakpani haire ngarang ahing thangna na bom ahum la kapsilakpa laibak fawadagi makhoige target yoba ngamdana lamkhang da pokhai khibaduda sugnu gi khunja sing mi paiba pokna khe khunja sing amata waina tasinduna saphagada ba mafam da leikhe loina central amadi state security force singna su akan bangak sen bagi thabak chathaki haire khunja singna phongdorok bagi matungin na Churachandpur district ki laisin kuki khulda lairiba kuki militant singi ke masida lairiba kuki militant singna ngasi dagi chaiwal ama romgi mamang dage mitai lon da machin thiba wahi kaya na sugnu mitai khunda onsinduna laukharakhe nakhoi kayam koina khangdunu leiba ngambagi yengo athuba matamda sugnu mitai khunda akan ba mawong da landarak tuna tumna hat kanai sugnu da mitai amata laheloi haina athiba wahi ga loina na han laukharaki haire ngasi ahing nongyai dagi Manipur pumba pung nifuga nipan gi general strike laukthokre pawasi ngasi nungthil phongkiba kanglai paki maira pauche dagi laukhatchabane Bharat laingak ka peace talk ki damak ceasefire agreement sign taunakhraba pambai na lusingba UNLF ke army chief yauna miyoi ahum ngarang NIA na fakhiba du ngasi numit jungba phawbagi manungda thadokadabani haina Fox MWF IPOM UMO WMC KK JCC Yelomi Kanba Loop Apunba Senmit Lon Mahiroi Loop ama Singjamay Apunba Nupi Loop Only Long sa Jingmayra Paibi Loop amade 4 district level committee na Chingbana Manipur laingak ta khangan khe adubu loop sing asina thakiba matam phawbugi manungda fajin khiba UNLF P gi miyoi ahum adu thadorok tabana maram oiraga ngasi ahing nongyai dagi Manipur pumba pung nifuga nipan gi general strike laukthokle haina mathakta pankriba loop singna ngasi pawgi mi phamama pangthoktuna laukthokre CM na State Institute of Hotel Management nongmai jingsing sanga khre Manipur da tapna santi hanjilakle UNLF P gi miyoi ahum phakibadu thadok piraknaba center da hijakhre CM Biren pawasi ngasi nungthil phongkhiba kanglai paki maira pause dagi laukhatchabane Ministry of Tourism Government of India gi makhada Manipur lainga ki Department of Tourism na sinduna Imphal East ki nongmai jingsing da nauna saba State Institute of Hotel Management ki sanglen ngasi haunabi matungin na Chief Minister N Biren na sangaduna miyam da khusinakre ngasi sangabagi thoram aduga mari lainana wangangladuna Chief Minister N Biren na phongdokhibade tourism sector chawkhadan bana lamdam sigi thabak phangdriba lairik laisu hairaba naha singda thabak piba made mahi masingi lamda chawba kana ba ma pire haujik Manipur da tapna santi hanjilakle irang laiba mafam sing ningthina khangdoktuna laingak na matik saba security forcing thamduna akan bangak sen bagi thabak chathare athuba matamda mahausagum tangdu laitaba Manipur ama oiraknaba Manipur laingak na paikhat payaba thabak thaurang sing laukhatli haina phongdokhe paumi singi wahangi paukhum piraduna CM na hai India laingak ka ceasefire chanaduna tangdu laitaba gi wari sanariba Manipur gi lalawlub ama oiriba pambai na lusingba UNLF ke Chief of Army Sidaba Mapu Elias Thoiba Chief Intelligence Ingba Made
ꯀꯥꯗꯔ ꯑꯃꯒ ꯉꯔꯥꯡ ꯑꯌꯨꯛ NIAꯒꯤ ꯀꯥꯡꯕꯨꯅ ꯀ꯭ꯋꯥ ꯀꯩꯊꯦꯜ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯔꯒ ꯑꯦꯂꯥꯍꯥꯕꯥꯗꯇ ꯄꯨꯈꯤꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯅꯕ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯍꯥꯏꯖꯈꯤꯕꯗꯤ ꯂꯩꯔꯦ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ N Birenna ꯍꯥꯏꯈ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ N Birenna ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯃꯈꯥ ꯇꯥꯅ ꯄꯤꯈꯤꯕꯗꯤ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯃꯤꯑꯣꯏ 3 ꯐꯥꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯦ꯫ ꯆꯍꯤ 3 ꯆꯪꯅ ꯌꯥꯝꯅ ꯋꯥꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯄꯤꯁ ꯇꯣꯛ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯄꯤꯁ ꯇꯣꯛꯇ ꯂꯩꯔꯤꯕ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯃꯤꯑꯣꯏ ꯑꯃ ꯐꯥꯒꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯑꯩꯍꯥꯛ ꯑꯃꯗꯤ ꯂꯩꯉꯥꯛꯇ ꯇꯥꯟꯅꯕꯤꯔꯝꯃꯨ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯇꯥꯟꯅꯔꯝꯕ ꯂꯩꯇꯦ꯫ ꯃꯔꯥ ꯂꯩꯔꯝꯕ ꯑꯃꯗꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯝꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯟꯅ ꯍꯣꯠꯅꯔꯦ꯫ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯗꯅꯕꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 3 ꯐꯥꯈꯤꯕꯗꯨ ꯁ꯭ꯇꯦꯠꯀꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯗꯕ ꯃꯥꯜꯂꯦ꯫ ꯃꯈꯣꯏ ꯀꯣꯜꯀꯥꯇꯥꯒꯤ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ ꯃꯥꯜꯂꯦ꯫ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯗ꯭ꯔꯦ꯫ ꯃꯔꯥ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯊꯥꯗꯣꯛꯄꯤꯔꯛꯅꯕ ꯁꯦꯟꯇꯔꯗ ꯍꯥꯏꯖꯈ꯭ꯔꯦ꯫ ꯃꯔꯥ ꯂꯩꯔꯝꯂꯕꯗꯤ ꯈꯪꯗꯦ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯃꯤꯆꯥ ꯑꯣꯏꯔꯕꯁꯨ ꯑꯗꯨꯕꯨ ꯄꯤꯁ ꯇꯣꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯗꯨꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯆꯠꯊꯅꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯥꯝꯃꯦ꯫ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ, ꯄꯥꯋꯔ ꯃꯤꯅꯤꯁꯇꯔ TH ꯕꯤꯁꯣꯖꯤꯠ, ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤꯅꯤꯠ ꯖꯣꯁꯤ, MLAꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ CM Biren ꯑꯃꯗꯤ ꯍꯥꯟꯅꯒꯤ CMO Ibobe ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯃꯤꯔꯦꯞ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯀꯗꯧꯔꯤꯕꯔ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯛꯂꯦ꯫ ꯄꯥꯎ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯐꯣꯡꯈꯤꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯗꯁꯨ ꯁꯦꯝ ꯁꯥꯕ ꯍꯧꯅꯔꯛꯂꯦ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯤꯕ BJPꯒꯤ ꯑꯣꯏꯅ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯀꯅꯥ ꯃꯤꯔꯦꯞ ꯑꯣꯏꯅ ꯊꯥꯗꯣꯛꯀꯗꯕꯒꯦ ꯍꯥꯏꯕ ꯂꯥꯎꯊꯣꯛꯄ ꯂꯩꯇ꯭ꯔꯦ꯫ BJPꯒꯤ ꯑꯣꯏꯅ ꯃꯤꯔꯦꯞ ꯑꯣꯏꯒꯗꯕ ꯃꯤꯑꯣꯏ 82ꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ 3ꯁꯨꯕ ꯇꯥꯡꯀꯛꯀꯤ BJPꯒꯤ ꯃꯤꯔꯦꯞ ꯂꯥꯎꯊꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ N Biren ꯏꯅꯔ ꯃꯅꯤꯄꯨꯔꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯗ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯤ ꯍꯥꯏꯅ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯦ꯫ ꯆꯩꯔꯛꯁꯤꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ N Biren ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯏꯅꯔꯒꯤ ꯑꯣꯏꯅ ꯃꯤꯔꯦꯞ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯔꯀꯜ ꯈꯔꯗꯒꯤ ꯉꯥꯡꯅꯕ ꯇꯥꯕ ꯐꯪꯂꯦ꯫ CM Birenꯕꯨ BJPꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ BM ꯁꯟꯇꯣꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄ ꯂꯩꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ BJP MLA ꯈꯔꯒꯤ ꯃꯣꯠꯁꯨ ꯍꯪꯂꯛꯈꯤꯕ ꯂꯩꯔꯦ ꯍꯥꯏꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯈꯪꯍꯜꯂꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯆꯤꯜ ꯆꯠꯄ ꯃꯤꯑꯣꯏ ꯈꯔꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ N Biren ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯈꯔꯅ ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯦ꯫ ꯆꯩꯔꯛ ꯑꯁꯤꯗ ꯏꯅꯔ ꯃꯅꯤꯄꯨꯔꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯝꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯁꯨ MP ꯑꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ BJPꯒꯤ ꯑꯣꯏꯅ ꯏꯅꯔ ꯑꯃꯗꯤ ꯑꯥꯎꯇꯔꯗ ꯃꯤꯔꯦꯞ ꯑꯣꯏꯅꯕ ꯃꯤꯑꯣꯏ ꯃꯔꯤꯅ ꯇꯤꯀꯦꯠ ꯇꯥꯟꯅꯔꯤ ꯍꯥꯏꯔꯦ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯅꯔꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ Sarda, ꯍꯧꯖꯤꯛ MP ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠꯁꯨ ꯑꯣꯏꯔꯤꯕ RK ꯔꯟꯖꯟ ꯑꯅꯤꯁꯨ ꯌꯥꯎꯔꯤ ꯍꯥꯏꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡ BJPꯒꯤ ꯑꯣꯏꯅ 2ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯤꯔꯦꯞ ꯑꯣꯏꯒꯗꯕ ꯃꯤꯑꯣꯏ 82ꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯗ BJPꯒꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯇꯤꯟ ꯒꯥꯗꯀꯥꯔꯤꯅ ꯅꯥꯒꯄꯨꯔꯗ, ꯍꯔꯤꯌꯥꯅꯥꯒꯤ CM ꯃꯅꯣꯍꯔ ꯂꯥꯜ ꯈꯠꯇꯥꯔꯅ ꯀꯔꯅꯥꯇꯀꯥꯗ, ꯄꯤꯌꯨꯁ ꯒꯣꯌꯥꯜꯅ ꯅꯣꯔꯊ ꯃꯨꯝꯕꯥꯏꯗ ꯃꯤꯔꯦꯞ ꯑꯣꯏꯅꯕ ꯂꯥꯎꯊꯣꯛꯄ ꯌꯥꯎꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅꯁꯨ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯂꯕ ꯍꯧꯖꯤꯛꯅ CLPꯒꯤ ꯂꯨꯆꯤꯡꯕꯁꯨ ꯑꯣꯏꯔꯤꯕ MLA Okram Ibobeꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯏꯅꯔꯗ ꯃꯤꯔꯦꯞ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ AICCꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯏꯪꯒꯤꯠ ꯄꯤꯔꯛꯄ ꯂꯩꯔꯦ ꯍꯥꯏꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯃꯃꯥꯡ ꯊꯥꯒꯤ 24ꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ AICCꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯀꯃꯤꯇꯤ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯤꯗꯔꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝꯗ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯏꯅꯔꯗ ꯃꯤꯔꯦꯞ ꯑꯣꯏꯅꯕ MPCCꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯔꯦꯁꯣꯔ ꯒ꯭ꯋꯥꯁ꯭ꯋꯥꯃꯤ, ꯇꯤꯂꯣꯇꯃꯥ ꯂꯣꯏꯇꯣꯡꯕꯝ, ꯅꯤꯉꯣꯝꯕꯝ ꯚꯨꯄꯦꯟꯗ꯭ꯔ ꯃꯤꯇꯩ, AICCꯒꯤ ꯃꯦꯝꯕꯔ ꯑꯃꯗꯤ ꯁꯦꯅꯤꯌꯔ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ IAS ꯄ꯭ꯔꯣꯐꯦꯁꯔ ꯑꯕꯨꯖꯝ ꯇꯣꯝꯕꯤꯀꯥꯟꯇ ꯑꯃꯁꯨꯡ JNUꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯒꯤ ꯃꯤꯡ ꯄꯨꯊꯣꯛꯇꯨꯅ AICCꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯄꯤꯁꯤꯟꯈꯤꯕ ꯂꯩꯔꯦ ꯍꯥꯏꯔꯦ꯫